Lamyanba hizam Irabot ki mapok numit khaktada mahak pu ningsingba adubu lusingba sina Chatlamba Lambi di Lirudabana amadi aikhoina khongul Lirudabana ngasi Manipur da Tokhai Taningbagi Wakhallon uba Phangbani haina Lok Sabha gi MP Dr. Angomsa Bimol akoijamna nungnang phongdokrai Jananeta hizam Irabot birthday celebration committee Imphal na sinduna ya school da leiba Manipur Dramatic Union MDU gi hall da chama kumapalak suba Lamyanba hizam Irabot ki mapok numit ki ningsing thoram pangthokrai MP Bimol akoijamna Lamyanba hizam Irabot asi kunai amabu mamai sumangamba asan baminyeng amada apunba Manipur gi wakhal sagalamba lusingbani haina singthaki bagaloidana asigumba miyoi mapok asi malemda masing yamde haiki MP Bimol hai Lamyanba sina mapungoiba thodang loduna kumja lising masamapan kuntranipan gi December thada pangthokiba Nikhil Hindu Manipuri Masabagi Marisuba Mifam Singa Mifam da Laukiba Warep Sing the Yaukiba Hindi Nikhil Hindu Manipuri Masaba Haiba Maming Asidagi Hindu Haiba Wahi Lautona Warep Lokibaduna Idea of Manipur gi Apunbagi Saktam Saganaba Makong Songlam Ki Haibasi Aikoina Kangjin Gadabane Aduba Puruk Pudimak Amata Oibagi Manipur Masani Haibagi Wakhallon Sagapa Horakpada Merger Agreement na Madubu Tugaina Bamaram Oiki Matamadu dagi hauna New Delhi gi yaka yenglaga thabak tawba horakpadagi khaibung tanabagi Wakhallon da laknarakpani haiki mana makha tana hai hojiksu laingak semangamdana New Delhi gi yaka yengduna leiri maramaduna Lamyanba hizam Irabot ki mafamda maming khaki haikaleka tamba toklasi madugi mahut lusingba adugi apunba Manipur gi Wakhallon manaba khunai gi manglan adu mangpha honna ba puna honna minase haina appeal tawki Masaki tabak toba mama ibu ni tobi gelora laksanaga ruling class uga masaki power pai uga laksanaga magi sakti pai tan bagi culture ni mahukda madu ko toba imian ni tabak tawni na to ki bane bi ra nasi de ko da kai besa power pai laksanaga delhi da ko da pai ko kaisa delhi ma to jana ba delhi ne jana ba matana hai bas ni politician hai Sakal sewa ho the Indian sewa lagan mai sine apna bahut hara kar nikala Indian constitution ki makhan da bahut laiba autonomy of the state law and order ka state Dr. Ambedkar on the floor of the constituent assembly of Nana Madadi this is the sovereign and plenary power of the state element what